sai Dr. Bimol akoi jamna akoi gi hai ba lupa 1225 crore mana kai thak ka miam kano da yawram dre hai base masi opposition na mokoi masen session na bani ngangchen na bani na yengbam thokte bako masi opposition na asoba pot ama khang miam na khangam da pot ma puthora ban miam na esi kari gino kamai to ino haidana it's a big scandal achauba pa singi oiba miam gi scandal ama kha Manipur zi mayok nare scandal sila senari basi karam bano karam minister no si minister Biren Singh he is a chief minister mahaki government gi makhada masigi laiba paisa 1200 ki scandal si senaraga di chief minister Biren is accountable aduga aikoi water resources ki laiba minister matunda kanana pai aduga masigi senari ba magi department sing ado maduda pai ba minister sing ado madu they are fully accountable for responsible they are answerable to the people of Manipur ado madugi asuk chauna 1200 crore ama senari harakanda akoi Manipur gi miyamna civil society dagi satra dagi akoi group sing dagi masigi posida tumin lesali si karigino haidana ngasagi scandal du puthokpada natna ground da na yebada natna oza Dr. Bimol na ngarang magi Facebook posta civil society aduga organization leibak ningba satra organization punamakta mahana question amaka khangai bado aigi thika tawbagi aigi pesa kana nabagi aigi nuaina nabagi pot tumin leisalagadi leibak si apabu oiroi aduna aigi ireibak ningba haibase achumba tawba biam gi yaifana tawba potuni aduna masigi wafam da asobo wahang ma mahana hangai bado madugi matang du dai nasu haijening basi Hazik laiba achaubo scandal lamaka 1222 ki scandal si the January ba miya khuding mak makoi loiba accountable oigini makoi loiba responsible oibam thoi makoi na paisa sing se kadai da sakhi kamaina tawgibano haibu Manipur miyam na Manipur media sing na aisu samak su journalist oijari bani akoi ju media da lejari bani correspondent special correspondent in Delhi da ada miyam na media na adagi civil society na satra sing na akoi collective society amagi welfare da leiba akoi community khudimang na think tank sing na oza sing na haiba wafam se masi sumna khaki masi MP amakam na haibi wafam nattaba marjil akoi gi kunai se asukmati waraba kunai ni economically asukmati akoi da down chalaba aduga akoi leiba family khudimak se sing si akoi gi 500 liter 1000 liter gi hapta amada anirak ahublak lainaraga any lekai da gi yumda adu mafam khudimak ising si lupa lising lupa thamada lising da paisa si akoi hapta amada 500 liter du anirak ko bataraga di thamada kaya ko doino adu akoi si ising si tasengna akoi na jik leje Delhi dani Delhi ki city dani adu ising si loimak water supply si pira kanda tha gi oina akoi even Delhi dadi ising se up to 200 akoi gi ising kano si bokta magi water chang si koi ising ji free da piri bani aduna akoi the basic oiba akoi ising phangdabagi posi daisda paisa akoi privately akoi isa na ai mungi akoi gi syntax later loire water happen loire tumina leiba se masi ai privately ai private ne paisa na akoi posi solution je problem si solution je solve to no hona ba ai collective ki akoi ba akai ba malai bane haiba gi posi do leita bida akoi aduna nga sai mayam sing ki wana ra bane kai dorge hai kan akoi Manipuri ki kona se ista school su government gi school completely fail wa ramina school gi tuition fees Pino mo na bada akoi common people sing si wana ba ising dagi mai dagi loy mak leibani na akoi si hing bada asuki bade wa ba aduga akoi potang ba sin oira kana mayam si hingna mo na bada huran ba si ikai ba khangak tra ba paisa si alan ba se hekta paisa ni ba paisa huran ba file dagi paisa lo pa file amada muptai mupta wo matam da lupa lising gi pi de file mupta ude ya da ba ngasai leiba mi puk kudimak si loy mak ai area se paisa si huran bagi lut tawbagi paisa hena phangnabagi extra phangnabagi sigi ponama leise akoi hingbagi loss akoi cost of living ji am wangpa akoi da ngasagi government gi subsidize to government gi basic thing ase phangaktrabani na akoi gi ngasagi hingdaba yadabni na mayam si mala ngam do mam post de hingnara koduna
lakpani aduna madugi wakhalon do natabeda ngasai ising ai base basic oi bapuni ekoi khudima kini masi sarkana yenbam thokpani adu sarkana already 1222 crores kai thoke hai daragadi madugi salary ba minister madugi salary ba government gi magi finance minister finance gi ayam yaudana apasha kai thoku ya do wona te ado idare finance secretary ministry kanano si minister birangi makada finance mana paya na haiba oiramani ado itadi kanogi akoi electric water supply minister kanano aduga mai cabinet masi kamai to ino haibisigi achauba miyam gi oiba yengchen baugi mathau taba ma lei aduna masi aikoi gi mayam na aphawa ganga so moi congress ngang bani aduna ngang bani bjp nungsiba singna sidi aigi mayamta achumba bu ngang ba aigi bjp gi mla na hurala ba crorepati paisa matlaba miyam gi leiraga su aigi thikada aigi leikaida thika tauba paisa dagi miyam gi lut tauraga tauba thika duna community hall sabada lupa lising tara pibada harauraga leiba nattabada aikhoida lanna paisa gi kadai gi laino kadai da salino kamaina taurino haibase munna thikalaga aikhoida niyom lanna mafam khangdana paisa pangpai de payakpa mong sing ase masi loinbak aikhoida masi crime gi tasenaraba aikoi miyam gi paisa lumna madi miyam gi lanthum sibu matpada yawruba miyam ni haibase aikoina khangmina ba machangi aduga sagi haiba jan jiban masagi mai mission dugi wafam dirasu aikoi sigi 1222 crores is a huge amount huge money masi si yamuna thigalaga maduda generally bamyo singadu makoi mathakta aikoi miyamna makoi bu publicly magi responsibility adu aikoi na puthokpa machangi aduga loinana makoi singadu akoina jail la thambada natana leiba paisa sing adu amu recover tawrakanda haiba singi pose masi phajana ground da chana laga akoi lojing loya tampak sing khatana akoi ising basic water akoi ising si akoi thakna na botu ti ising se masi phangal lagadi akoi punsida yamna nungai ba punsi mo oigani haiwa punsi amakanda masigi pose akoi achumba du kari no haibu akoi khudimaki daitani akoi khudimaki masi responsibility ni haina thapchege okay thagat chari oza